Shanti thamba haibasina warosin purknabagi amata ngairaba pambaini Shanti Leitana Eikhoigi Tung Asha Uroi haina Deputy Chief Minister Losii Dikho na phongdokre ML Losii Dikho na Manipur lengaki Deputy Chief Minister oirapada harauba phongdokladuna Naga People's Organization MPO Senapati District Students Association SDSA amasung Senapati District Women's Association na punna sinulangasi mahakbu taram opagi thorom Senapati District Headquarters ki Mini Secretariat mayuknabada laiba multi-purpose hall da pangthokre Tharomadu tiliba miyamda wangangladuna Deputy Chief Minister Losii Dikho na hai ngasi pangthokliba tharomasi political gi lamda mai pakpa khaktagi nate konai asigi damak kathokpaga loinana honarakiba adubu sakhangbibani haina lawi mahapu sagot piba amade thaujal pibiduna ngasi gi thak asi yaholapagi damakta miyamu thagaladuna Losii Dikho na makhatana hai lenga asigi khwaidagi maru oina lawduna thabak tawriba asi state asida Shanti thamnabani Shanti lehen bahaibasina wathok punamaki warusin purnaba amata ngairaba lambini Shanti Leitana Eikhoigi Tung Asha Uroi state asida Shanti amasung tangdu leitaba phibam lehenna state lengakna honariba asida miyamna su saugatuna mateng pangbiu Manipur hausi oriba phibam gi matang da palladuna mahakna hai lengak asi hausi yamna luba tangkak amada sangsili adabu tung koina Shanti purnaba sapsana leptuna thabak tawri miyamna wakhal tana amasung amatuna punsinduna manglomda sangsinsi atai furup singi marakta nungsi sanaba purnaba honabada naga furupna sauraba thaudang lawdabani Amaromda Senapati District asi Khongjel Yangna Sakholakliba District amani Sana Khonaba Mahi Masing amasung Naha Singi Sakhot Thaurangda Ahenma Miyeng Sangduna Thabak Tawgani Senapati da Medical College amasu Thamnanaba Thabak Paikhalagani haina saphongdoki ngasigi thauramadu search ki lusing basing tongan ba civil society organization singi miyoi sing amasung Senapati da leiba tongan ba lup singi miyoi sing so saru yaki